Paujadi Yumpo Maru Pau Kharab de Dogeri, Palm Bill Loumisinggi Yaifanabagidamkni Dr.Ranjan. Parliament passed Tokiba Palm Bill Sing Adu Loumisinggi Yaifanabagidamkni, Masida Congress na politicalized Dr. Erang Congress Haina, Lok Sabha MP Dr. Ranjan Thengnakhre. Rural Educated and Employed Development Organization Amade, Gram Bikas Badipur Branch the Sinduna, Kumbi Bazar Pangtok Rabi Crop Campaign ki Thoramda, Chief Guest ki Warul Piratuna, MP Dr. Ranjan Thengnakhre. Magna Makatana Hai India Lagana Kumja 2022 Pawaki Manunda, Loumisinggi income Sarukadi Ohenaki Pandamasi Mai Partner Sanction but the Torang Lobatai. Prime Minister Loumisinggi Jaifa Thoranki the Kudum Kanduna Lakle, Mio Begin Jack Piriba Kambu as he was Sakatana Pokona Ibasi, Laga Kimatoni Aina Loribane. Laga as in a palm bill, a home pass Touriba Asi, Loumisinggi Jaifa Thoranki the Maktane. Masigi bill Lasi, Semnaba Congress Party of Honamada, Gamdraga Housing Namakoina Loumisingda in Chilaga, Erang Congress. Palm bill Asina, Haiba Ashidi, Lomi Amaro Humang Tana Lobukta, Putoklaba, Potoxing Adu, Makoina John Hannagi, Kanagum but Loumising Putoklipa Potoxing Asi, Shanzau Piping the Namjanam Thengnakhre, Labagizanabi Amalherake. Masiziri Bangi Loumising rubber Rampit Pampidage, rubber Putoklabasu Matu Yon from Laitavana. Mapalam taki lakpam yoy kaya nam hatun leire. Loumising bamakoy na tuhat piba asi tingnan na palm bill asi pass tawkibane. Palm bill asi pass tawkibag loy na PM kesan eskem Thengnakhre. Loumising chawkan labadi inakun ban lepak ama oygane. Hana di Loumi na putok papotoksing asi kanakuma biyoy karna pazilaga. Thambagi chanabi asi lehentana ba bill asi pass tawkibane. Loumising na potok mayam putok laga makoy na joining bam amalda John pajahan ba loy na Loin Masagi from the Lakh later Sujana Tabak Kibane. Rabi campaign Nasi Yamnamaru Ebony, Madam de Hausic Waliba, Pulses Kipotoxing Asi, Mankana Pona Mating Bangadoribane, Atopau Amadana, Pakiba Masaki Tomi, and Nipurak Lagane. Manipur the Lady School Amadi College the Sanskrit Lord Tamalagani and the Laktor Padaki Matanga, Mamangta November Kunda, Gerald Amapong Bagamari Dana, Ngarang Police the Pakraba Manipur Students Association, Delhi Masatki. Member Adingasi Quarter Putokhre, Tasi Taradim Panda Puraklagane Hire. Pretty bit Anbo in a Masagi Sahimar Fudra Surabi, make it a COVID vaccine Kakre. United Kingdom da Pfizer Amazon Bio and take COVID-19 Lanaga Tonaba vaccine Afrup Tokraba Matunda. It has the quite a vaccine campaign Okre. Pretty bit Anbo in a Masagi Sahimar Fudra Surabi, Margaret Maggie Kinan Kobi Amda Hanba Dos Kakre. Imung Marungi Amadi Maruma Pangsing na Megi ay Kobe, Margaret asi ayukpung taruk min kuntrama toy pada. May persons Kobe nurse amana Coventry City de Leba Masagi local hospital punsi kanana Peksin asi Kauke, Numidacin National Health Service NIS na jamna satiba virus asi, Thengnakhre de itihasik oy batangka kamari hayna pangdoke. Megi matung da anisupa oyna Warwick Share de Leba Masagi say marfu matoy suraba, William Shakespeare da vaccine Kauke. Bangladesh na Rohingya Lakh Mahena Bay of Bengal ki Arapa Ireland kari thaki bano. Hoki be irai numita Bangladesh ki Nebi Faisal Tareta Rohingya Muslim dising taraga taruk Bay of Bengal ki Island basan char putna thamki basi. Bangladesh lenga na makhoi ki lebak te leiba Rohingya sing ge refugee camp adu hanthana ba oikani aina agency lagi phangba pau amada phangdorakle. Hoki ba komja lising ani taraga tare taki Myanmar da thoki ba Rohingya amasung Myanmar sing barakte janada ba kaya aduna maram oiduna Rohingya Lakh tara yenbana Myanmar ki biyot mini adu khangba ngamdabadi ki Myanmar thadoktuna Bangladesh rom da sanction lakibene tanja sida Bangladesh government thorang ama togduna minority oraba masaki lam legislator Rohingya Lakh ama yenbabo West Bengal ki itatambo eriba pasan chard makoi ki lamda Rohingya refugee camp na ka hendaler ba adu komthok na bagidamakta tharak ba oigani aire Adum oina makchai na riba wathukas the human rights group saying at worker care lab na leiriba itat basan charda changdura mapam adu Rohingya sing na karam na hinglibagi aibadasu satpayabagi athiba leiri satpayabagi akiba leiri haire nakalamarom da second nipan khak thawai hodabada $10 ahum dasming manga fine tawkhre Taiwan ki jamna section ba quarantine tawbaki niyam sing chumna ki second nipan ka kom thokloba myoy ama government na US dollar lising ahum jamkha fine oina Thengnakhre Philippines taki laklaga Taiwan da thabak sudu laiba migrant worker adu kha thangba Taiwan gi Kaohsiung city da laiba hotel amada padam khara quarantine tawtun thamlakpane hotel adu ki mai thangba hallway da mahakna chumna gi second nipan khak mahakna leiriba ka adudagi thoraklaga sathoksin tawnba khong angdok khong thangtok lobada angakpa danti makhal asi phangkibani haina city edu ki health department na phangdokhe
Mana quarantine chathaduna leirib hotel gi ka adudagi khongkap ama ani ka hentokna thanglubagi saktam hotel adugi CCTV camera da uthorakpadagi hotel adugi staff amana health department da wafam adu khangaliki mane madugi matung tarakpada health department gi official singna miui adudagi Taiwan dollar lakh ama habidi US dollar lising ahum changa khudakta fine tawkhibani haire COVID-19 gi section thorang oina Taiwan da quarantine chatriba kana gumba miui amatana makhoina leiriba ka adudagi mapan thoklubada fine mayoknaroi haiba wafam khalloidabani haina health department na bari leinaba singda warning tawkhe Kaohsiung city asida punna quarantine hotel yankai ga taruk leiduna ka masing su lising ahum leiribane COVID-19 gi section thorang ningthina lokatpagi damakta Taiwan asi malemna singthana riba lebak amane Lebak ati gi manada bamong da Taiwan gi wendadi lockdown gi akan bawa fam lakthok padi ngasi bawa laikidre lebak asina khwaidagi section bamong da covid gi laichat thuna yang na sandorak tanaba thabak paikhat parom da mieng changle haurak padasu wan dagi direct oina pairak pa flight gi passenger sing Taiwan gi authority na screening chattaduna lakhibane sanabagi pau amada Bala Debina Scottish Women's Premier League tamha ke ahan ba gol chankhre Star Indian footballer Bala Debina Rangers FC gi damakta mahake ahan ba gol chankhiduna mafam asida nongmaijing nomitta chathagiba Scottish Women's Premier League ke match da Motherwell FC bo mapan choni da maiteba bikre masina Bala Debina Professional European Football League da ahan boina Indian nupi amana gol janba ngambagi puari so semkhre etiker asina mahake side ki penalty phangki bada su mateng pangkhe Lupa Crore sam humdra gi black income Thengnakhre Still gi pothok sing chaba amasung lalonba Orissa daiba group amagi mathakte income tax department na chathakiba re chingda Lupa Crore sam humdra rom gi black income amasung sajinaba director sing leramba Thengnakhre aina Central Board of Director Taxes CBDT na ngasi phangdokre Rurukela amasung akoibda premises sing leiba group aduba department asina December da thiba humbagi thabak chathake maragachida ayakbo amuk hana phajin biro mebuba People's Democratic Party PDP ge chief amasung Jammu and Kashmir ge Hannagi Minister Mehbuba Mufti na thamoi chongna phangdorakiba amada makpo anirak suba oina ain kaina house arrest tawduna masagi yumdagi mapan thokanre phajinduna thambire aigre laigakna leiba yararoi aidona tanthok phikraba tribal community ge imung amagi awabada saruk yaruna ba Mehbuba Mufti na imung adugi miyoising ge manakta chatnaba honarubada jaroi aiduna makpo house arrest tawbibani haike Kahena inglaban ing thamthagi matam asida masagi sahi chama sukna ni panchurabi anubi amasu leiribi hung aduba authority ni ain kaina lam khopsinduna leirambani haibagidamak jum sidoktuna tanthokpi ba haibasi miyoibagi lisat natte imung adugi awabada saruk yanabagidamak chanhaba honorbada mahakpo athingba pirakpani aina Mehbuba na penda ba phongdokhe masigi mamangda so Hannagi minister asina mahake official Twitter da phongdorkiba matung inna ain kaina miyoika ba phajin punchin biba marwena central government asigi Mayokta wangang loba miyoy khudingmakpo masin men bahai basi India gi government gi aina bilisat oiragle Bodgam area da lam khopsin dun lerami haibigidam miyoja ke authority na takai gi bane forest department gi official singna Bodgam area da auba sem bambi sing pak chana janthat ki ba adubacho magna akan ba mongda condemn tawkhe mufti bo hantak marak toina fazileba adugi matang da hantak ta pawmi sing unabada State Election Commissioner K.K. Sharma na Mehbuba Mufti asi hana Jammu and Kashmir na state oiringada CM orambane Hannagi CM amana sathok sachin tawbada protocol ngaktabane mak ponding thina ngaksen bai basi authority ki thawdang ne haike aroibeda content sing asigi maruiba paw khara asi paw damjariba Manipur local news YouTube channel amadi Facebook page asidagi yengbiri bapuna mak pathaga jari loinana channel asina tumda kanarabadi subscribe like and share tawba gabi gnu puna makpo amuka hanna thaga jari